ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯠꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯗꯦꯔꯤꯛ ꯑꯣꯏꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯕꯗꯤ ꯅꯣꯡꯃꯗꯤ ꯃꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯂꯝꯕ ꯍꯥꯏꯕ ꯑꯁꯤ ꯆꯠꯅꯕꯤꯅꯤ꯫ ꯃꯁꯤꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯗꯧꯔꯤꯕ ꯑꯁꯤ ꯃꯄꯨꯔꯣꯏꯕꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯉꯣꯟ ꯃꯤꯅꯣꯛ ꯇꯝꯒꯗꯧꯔꯤꯕꯁꯤꯅ ꯏꯆꯥ ꯍꯥꯏꯕ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯈꯣꯡꯗꯥꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯕꯨꯅꯤ꯫ ꯆꯨꯝꯃꯤ, ꯂꯥꯏꯕꯛ ꯐꯕ ꯀꯅꯥ ꯑꯃꯒꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯖꯗꯨꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯗ ꯍꯤꯡꯂꯕꯁꯨ ꯂꯥꯏꯕꯛ ꯊꯤꯕꯤ ꯀꯅꯥ ꯑꯃꯗꯤ ꯏꯆꯥ ꯍꯥꯏꯕꯁꯤ ꯎꯅꯤꯡꯂꯕꯁꯨ ꯎꯒꯦ ꯐꯪꯖꯗ ꯃꯤꯂꯨ ꯄꯤꯔꯥꯡꯀꯪꯗ ꯂꯦꯟꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏ꯫ ꯂꯥꯏꯕꯛ ꯊꯤꯕꯤ ꯂꯛꯇ ꯆꯜꯂꯕꯤ ꯊꯝꯕꯥꯜ ꯃꯥꯁꯨ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯖꯔꯝꯗꯦ꯫ ꯊꯝꯕꯥꯜꯒꯤ ꯃꯄꯨꯔꯣꯏꯕ ꯑꯆꯧꯕ ꯃꯥꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯆꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯩ꯫ ꯃꯈꯣꯏ ꯑꯅꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯇꯨꯅ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯃꯤꯟꯅꯔꯛꯈꯤꯕꯅꯤ꯫ ꯊꯝꯕꯥꯜꯒ ꯑꯆꯧꯕꯒ ꯈꯨꯜ ꯑꯃꯠꯇꯗꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜ ꯃꯥꯒꯤꯗꯤ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯂꯩꯈꯤꯗꯦ꯫ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯑꯅꯤ ꯁꯨꯔꯝꯗꯦ꯫ ꯑꯗꯨꯅ ꯊꯝꯕꯥꯜ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯃꯥꯒꯤꯅ ꯃꯈꯨꯔꯥꯅ ꯌꯣꯛꯂꯛꯄꯅꯤ꯫ ꯊꯝꯕꯥꯜ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯒꯤ ꯍꯧꯅ ꯅꯨꯡꯉꯥꯏꯕ ꯐꯪꯖꯔꯛꯇꯦ꯫ ꯃꯥꯒꯤ ꯃꯈꯨꯔꯥꯒꯤ ꯅꯨꯄꯤꯁꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯏ꯫ ꯃꯥꯕꯨ ꯃꯤꯅꯥꯏ ꯑꯃꯒꯨꯝ ꯑꯣꯠꯄꯤ ꯅꯩꯕꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯆꯧꯕꯒꯤ ꯃꯃꯥ ꯇꯝꯅꯥꯅ ꯃꯍꯥꯛꯅ ꯍꯦꯟꯅ ꯄꯨꯛꯆꯦꯜ ꯄꯤꯛꯂꯝꯃꯤ꯫ ꯂꯝꯖꯥ ꯃꯆꯥꯅꯤ ꯈꯟꯅ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯆꯥ ꯌꯥꯎꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯌꯥꯝꯅ ꯑꯣꯠꯄꯤ ꯅꯩꯕꯤꯔꯝꯃꯤ꯫ ꯑꯌꯨꯛ ꯑꯃꯗꯅꯤ ꯇꯝꯅ ꯏꯁꯧ ꯂꯥꯡꯂꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯊꯝꯕꯥꯜ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯝꯅ ꯃꯃꯧꯗ ꯃꯈꯣꯜꯗꯣ ꯈꯔ ꯋꯥꯡꯅ, "ꯍꯥꯏ ꯊꯝꯕꯥꯜ, ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯅꯪ ꯊꯣꯡꯗꯣꯏꯁꯦ?" ꯊꯝꯕꯥꯜꯅ, "ꯏꯃꯥ, ꯌꯦꯟꯗꯦꯝꯁꯦ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯊꯣꯡꯒꯦ ꯇꯧꯕꯅꯤ." "ꯀꯔꯤ ꯀꯥꯡꯁꯣꯏꯑꯕ? ꯕꯦꯝꯃ, ꯅꯪ ꯁꯤ ꯂꯥꯏꯔꯕꯒꯤ ꯏꯟꯁꯥꯡ ꯅꯠꯇ꯭ꯔꯗꯤ ꯊꯣꯡꯕ ꯍꯩꯇ꯭ꯔꯣ? ꯅꯠꯇꯦ, ꯉꯥ ꯀꯥꯏꯗꯣ ꯅꯌꯨꯝꯗꯗꯤ ꯑꯃꯨꯛꯐꯥꯎ ꯆꯥꯖꯔꯝꯃꯣꯏꯅꯦ." ꯊꯝꯕꯥꯜ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯇꯝꯅ ꯆꯥꯎꯅ, "ꯑꯩꯅ ꯉꯥꯡꯂꯤꯁꯤ ꯀꯅꯥꯗꯅꯣ? ꯍꯥ? ꯑꯩꯅ ꯉꯥꯡꯂꯤꯁꯤ ꯀꯅꯥꯗꯅꯣꯕ? ꯅꯪꯕꯨ ꯅꯅꯥꯗꯨꯁꯨ ꯄꯛꯂꯕ꯭ꯔꯣ?" ꯊꯝꯕꯥꯜꯅ, "ꯏꯃꯥ, ꯉꯥ ꯑꯣꯏꯅ ꯊꯣꯡꯉꯣ ꯍꯥꯏꯕ꯭ꯔꯥ?" "ꯑꯩꯅ ꯉꯥꯡꯂꯤꯕꯗꯣ ꯊꯣꯡꯉꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯅꯥꯏ ꯅꯪ ꯆꯥꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ?" "ꯍꯣꯏ ꯏꯃꯥ, ꯅꯃꯧ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯂꯩꯔꯨꯔꯒꯦ." "ꯀꯔꯤ? ꯅꯪꯗꯤ ꯀꯔꯤ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯂꯩꯔꯨꯒꯗꯧꯔꯤꯕ? ꯅꯪꯕꯨ ꯁꯦꯜ ꯊꯣꯛꯄ꯭ꯔꯣ? ꯅꯪꯕꯨ ꯅꯣꯡꯃꯇ ꯁꯤꯀꯤ ꯑꯃ ꯊꯣꯛꯄ ꯃꯤꯔꯣ? ꯑꯗꯨꯒ ꯁꯦꯜꯒ ꯄꯨꯔꯒ ꯀꯩꯊꯦꯜꯗ ꯂꯩꯕ ꯆꯠꯅꯤꯡꯂꯤꯕꯅꯤꯅꯦ? ꯍꯥ? ꯆꯠꯅꯤꯡꯂꯤꯕꯅꯦꯕ? ꯆꯠꯂꯨ ꯆꯠꯂꯨ, ꯄꯥꯠꯇꯒꯤꯅꯦ ꯉꯥ ꯐꯥꯔꯨꯁꯨ, ꯑꯗꯨꯒ ꯊꯣꯡꯒꯗꯕꯅꯤ." "ꯍꯣꯏ ꯏꯃꯥ." "ꯌꯥꯝ ꯊꯨꯅ ꯉꯥꯗꯣ ꯐꯥꯔꯨꯔꯒꯅꯦ ꯊꯨꯅ ꯊꯣꯡꯉꯝꯃꯨ. ꯑꯩꯅ ꯍꯜꯂꯛꯄꯗ ꯊꯣꯡꯕ ꯂꯣꯏꯔꯝꯒꯗꯕꯅꯤ." ꯇꯝꯅ ꯋꯥ ꯈꯔ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤ꯫ ꯊꯝꯕꯥꯜ ꯆꯐꯨꯗꯨ ꯊꯥꯡꯊꯗꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯒ ꯉꯥ ꯐꯥꯕ ꯆꯠꯅꯕ ꯊꯣꯔꯛꯏ꯫ ꯊꯝꯕꯥꯜ ꯄꯥꯠ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯤ ꯈꯔ ꯑꯃꯁꯨ ꯉꯥ ꯐꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯔ ꯑꯃꯁꯨ ꯀꯥꯈꯠꯅꯈꯤꯕ ꯌꯥꯎꯔꯤ꯫ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯉꯥ ꯐꯥꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯄꯥꯠ ꯑꯗꯨ ꯂꯩꯔꯛꯄ ꯄꯨꯡ ꯍꯦꯜꯂ ꯐꯥꯎꯕ ꯉꯥ ꯑꯝꯇ ꯐꯥꯔꯝꯗꯦ꯫ ꯉꯁꯥꯡ ꯈꯔ ꯈꯛꯇꯅꯤ ꯑꯗꯨꯗ ꯊꯨꯔꯤꯕ꯫ ꯊꯝꯕꯥꯜ ꯃꯕꯨꯛꯅꯤꯡ ꯋꯥꯖꯩ꯫ ꯉꯥꯗꯨ ꯐꯥꯗ꯭ꯔꯕꯗꯤ ꯈꯟꯅ ꯅꯨꯡꯁꯥꯁꯨ ꯌꯥꯛꯅ ꯁꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯃꯁꯥꯗꯨ ꯋꯥꯔꯕꯅꯤ ꯇꯁꯦꯡꯅ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯝꯕꯥꯜꯒꯤ ꯃꯌꯨꯝꯒ ꯊꯪꯅꯕ ꯁꯥꯒꯩꯒꯤ ꯃꯅꯦ ꯊꯣꯛꯄ ꯉꯥꯟꯕꯤꯗꯨ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ "ꯊꯝꯕꯥꯜ, ꯅꯪꯕꯨ ꯉꯥ ꯐꯥꯔꯤꯔꯣ?" ꯊꯝꯕꯥꯜꯁꯨ ꯑꯣꯟꯊꯣꯔꯛꯇꯨꯅ, "ꯍꯣꯏꯅꯦ, ꯏꯅꯦꯁꯨ ꯉꯥ ꯐꯥꯔꯝꯂꯤꯔꯣ?" "ꯍꯣꯏꯅꯦ, ꯏꯅꯦꯁꯤ ꯉꯁꯥꯏꯗꯩ ꯉꯥ ꯑꯝꯇ ꯐꯥꯒꯦ ꯍꯥꯏꯗꯅ ꯂꯩꯔꯝꯂꯤꯕꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯉꯥꯗꯤ ꯀꯌꯥ ꯐꯥꯗꯦ꯫ ꯉꯁꯥꯡ ꯈꯔ ꯑꯗꯒꯤ ꯈꯔ ꯆꯥꯎꯕ ꯃꯗꯨꯇꯃꯛ ꯐꯥꯏ꯫ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦꯅꯦ ꯉꯁꯤꯁꯦ." "ꯑꯩꯁꯨꯅꯤꯅꯦ, ꯉꯥ ꯃꯆꯥ ꯈꯔ ꯁꯤꯟꯅꯠꯇꯅ ꯑꯝꯇ ꯐꯥꯗ꯭ꯔꯦ꯫ ꯑꯗꯣ ꯅꯪꯕꯨ ꯅꯨꯡꯁꯥ ꯃꯔꯛ ꯑꯁꯤꯗ ꯉꯥ ꯐꯥꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? Nate, asawbana nangwanda nga pharusu hairapro. Mana nati imana nga saningi nga pharusu na haiba. Ye, adu oraga ko kaithaildagi leiba kaidauge nungsa marak sida matam mangli makai phadu sarukpude. Imana patagi phaba nga saningi na haiba adugini ne. Tawni yemado patkijabani madugi tamna haibido. Asuk phagraba imo usibu mana otbidana.
ai oi da bagine ma phabani ai hoiram labadine masamdo ito kudang yet ka dori bani kaisu thina tawdi deine ine na loina khangi khula sidane puna leiminari bani karamdi khangloi loina ui ai ne hek sina thukna khanabado yadabi khangli bani nangna kaisu tawdi harabasunya ine loina bhab tai adubu nangne warasuwana nanemasi wakhal tahalaknaba taw koibema thambal kari sukhumde tuminun thaduna lei nganbi makha tare pharisi yumda kana bataw ine ne nangi nga do pirage nungsa marga sida nasado wabana loirani ne yani ine ai dum pharage yadi si gi nga sia sine khra saw masi buro amuk ne nangna thengna karabadi nanem hingsa biduna amuk saibini nganbina yamandabadagi thamba nga du lawduna mayum dhalaklammi manem halaktrine hinsangdu thongba loinaba hobe muk tawsei ngak leibaga tamna halaktuna sakhumna sanglei hey minai nubiya hosi phoksak loijibro loire ma tirage sasak thiro ibungogi sakti thingkrabra thinjri ma nangde hosi phok kai dori ba ha thabak sujabanina thabak subagi awabasya khangdrene nang khangdreba isado warabani nangi haktakta nungsa marak asida minai nang thaknaba isado thabak suramkhini ima ai hojik thilunaba tawrage ha sakta ase yengingdabana loire tamna thirakliba sakadu makut hangbai hamdaboi saba hawi thambal mapurebagi sak yomduna masu labuk tamna lai asoba thabak tawdu leirambani magi nupi lakpa ubada ima masi nupise aina hansi lawdabani antokpanida thambal mapuroibagi manakta sangsilaktuna kaidobirage mangduna leplaga leiramisibo karigino nangna labukta laisina ha kai kumaino mi kaidobirage chaksa kidabuda chak thilakbani aina nang nungsa marakta thokano nasadu sonbaga wagane haba natro aduga labuktamnaga laine is aidi kari tarubai khallure duga yarese ngangduna muk leibirano asiga khongsidane ngahta pothabiru lao asoba madi thambal ukhong aduda phamthai ha nena hek tai de sase jagase chathokpiro aduga ngakta pothabiyo hoi sarge ado nangi sarabo charakchi moita sohana sathokpiro nungsa maraksida saksa dabi egi jakthi leibani ne nangana sarga lakko kaidoge nangbo ha moita sohana sathokpiro aisu yumhan baga sardoini asoba makut adu sengna hamdoi aduga sakyom adu hangdoi nga thongiro ornida nagi ni pini thongose asoba chak adu toli aduga thambal de inbire thambal ingangak kaino tawbire tubo kaidarugi sibo sasiluse mina ukhini heba lamhang sidabo o kana su uroye si sasilo thambal maya du tapna ka thokse asoba chak adu inbiduna nokmi hawro thambal su makok adu nomi hawi haina asoba mukasu illi thambal na moita sohana sabiro haidi yumna phasana saurage hoi chara hen biya diko numit adu sauzengkri nongwa numidang chak saba loinaraduna magi kada tumba sangnarakpa matamni thambal mapurebadi yengduna moita so ai wang khak dai sake hayo yumasida nupadi ani suba sunate aduna tum koina sagaisa muttana lehunaba wakhal khradi khanbiyo karino nang hainingise aina hairise moita so nupi mathina batawbiro maduda ai kaisu sauba pendaba leijaroi asoba magi nupida munna yengduna lei thambalna moita so masinatana sagaisi kanaba lambimta leitre masida moita so nasu yabidaba tawbigano thambal nangna nganglibdu karino kanana kari insilage nangbo kananasu kaisu insilakte aina haizabadi sagaise mutanabagi khalaga haizabani imasu ahloi silaglabani masuka to uninglamoidrane masipu mulaibaki wani aduna nangsida wakalena khanjingano isa yaudrabasu nangaina imase nushina leminase phanam oidunasu maduna tungkoina satnaba yaroi moitaso aina hairisa amukta muna khanbiyo thamba aisu kangi
इमार नम उद्बी है मधु पुंबा आई खंगदब नते नंग आई संगतुना इमागी मसादा यारिबा खेनबगी मियेंगसे सेमदोक्से नंग आइसे पिसक पिकलिंगैदगी नुंसिनरकपनि अदुगा अमना नंग नौसे हाइख्रिबदो अइना ताबा पामदा वाने नंग अइनि यादबा हायेंदे वादो अमुक हन हाइगदो ngasi ngasi oikhrabaso adudi moidaso imana isupiyo hairibasina kamdauba madugi damukta nangna gari warino ado ai wa mahdoge nangonda hdoge nangsu apam pam da hairo kai wano adai natida khul thangnabagi ai dong maimudo nangsu khangmo natro khangi magi da angang khra thamani kana leijadraba mama padong na kaina khraba angangak madudagi ibani isamu yoklasira thambaldi harauna asengmro moitaso adubu yagan haibro tamai muna ainu budi haife hawdoktuni yengkrabani manasu nanga punala ona haidana hairakpani adudi haye hekte jalase moitaso adu oirabadi aise isagi mama haibado oirani ko oiraduni thambal amu wakhalda khalaktuna adu moitaso imana kari hairakani kashwaroida se thegi tumnam torsi mathangi numitani haina khiba matung ina thambal amadi asauba thangnaba khuda leiba maimugi mayumda laklami maimu asauba hi lakpu ubaduda harau harau koksinduna phaminai maimuna ida yam thajadana ai hinak lakpu kailege asaubana ida aina nangonda nong hawdokiba mafam adugini oho adugi oire adu sak sargoina gyantan halodana sakti nong musarge aisu sida genkhraga labukta musatoini labuki matam oipanina koina thadokputu nuaite maimuna nang yongnabise hujabok tawrine thabak thabana yareko asauba noktuna nakhoidongna wata pada boiradi aisu kadaino khandokado taning jegona lao asi yengurse itawna pamado karamano ite khalo makhoi ahum punna angang khain leiriba domda lakminai maimuna ida ijal thamba masi leiriba ngang singse makhoi gi naibada kanasu leijajram gaktani makhoi bo aini isamoni khana nawyuktuna thamlibani nakhoi ge wabado aini yengwa ngamdraduna thajaba maga loinana angangse sinagadoi nakhoi ni naso agi thajama hangalakanu ko tamaimu adugi damak karimte singnabigano ai ibuk thoki isamakni khana nawyokna kongani punsida awabani isar oizaduna nungaiba karino khanglaktra punsise isa sigi nusibana ikup amata oirabaso mongoi minok tamhanbiyo maimu nokfei tawduna isana pamado khalo nupabu pamlira nupiu pamlira laribu singsti khalo asaubana aidi nupi nabu hena pamida aisu nupi pami atubu sagai mutba yadabanina nupa hoina lokrasi nupi nasu sagai ngakpa yai kaino hayingwai nubani bu nungsibaso isa nupi sinane helakadoini moitaso nupa hoina lawsiba asaubaso thambalgi ningai duda hoi hairaklammi thambal angang mayam lariba domna sensingkiduna phamdo leramba angang adugi manakta masu phamthaduna bunga nangdi mayam sanarise sanaba yawdraba angang du thambalda tingak yengduna lei thambalna bunga aisi nangi imane ima ka woingonda asobaga maimuga su sangsi lei angang adu maimugi manakta singsinduna baba masiki nupi sikanano mana monda ima ka waiba biba mahakse nangi pokpa ima duni biba thambalna munna yenglai aduga muk maimudu onsilaktuna asengmuru papa aduga nagalda leplibu nupasina nangi papa adudi papa nangnegi kanano aigi papadi nangna tabra nate nangi papa sengmadi nangi mangda lepisini ainane nangi papagi marupne aduda nangna sengonda papa koba kaisu kaide biba chahi tare tamuk subada ngariba angangni afafata khangma matam nate mahaksu maimuga khul amatani biba magi mamadi mabu unnaba mikupta leikhidri mapabungsu mama leitabagi mayaina
ꯅꯤꯁꯥꯗ ꯂꯥꯏꯁꯨꯕ ꯑꯃ ꯑꯣꯏꯈꯤꯕꯗ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯄꯤꯕꯥ ꯃꯕꯣꯛꯅ ꯌꯣꯛꯂꯛꯄꯅꯤ, ꯃꯕꯣꯛ ꯑꯗꯨꯅ ꯃꯁꯥ ꯁꯣꯟꯕꯒ ꯃꯆꯥ ꯃꯃꯧꯅ ꯃꯇꯝ ꯆꯥꯅ ꯂꯩꯈꯤꯗꯕꯗꯨꯒꯤ ꯃꯗꯨꯒꯤ ꯋꯥꯈꯜꯅ ꯄꯤꯛꯂ ꯃꯁꯨ ꯑꯁꯤꯕꯨ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯇꯤꯟꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯩꯃꯨꯅ ꯄꯤꯕꯥꯕꯨ ꯈꯨꯟꯖꯥꯁꯤꯡꯗ ꯍꯥꯏꯖꯗꯨꯅ ꯃꯥꯅ ꯌꯣꯛꯈꯤꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯇꯨꯡꯗ ꯑꯆꯧꯕ ꯊꯝꯕꯥꯜ ꯑꯃꯗꯤ ꯃꯈꯣꯏꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯄꯤꯕꯥꯒ ꯄꯨꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯝꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥ ꯃꯃꯧꯒ ꯑꯉꯥꯡ ꯅꯨꯄꯥ ꯑꯃꯒ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯑꯆꯧꯕ "ꯑꯉꯥꯡꯁꯤꯅ ꯀꯅꯥꯅꯣ?" "ꯏꯃꯥ, ꯅꯁꯨ ꯅꯨꯄꯥꯅꯤ." "ꯀꯔꯤ ꯏꯁꯨ ꯅꯨꯄꯥ ꯍꯥꯏꯕ? ꯑꯆꯧꯕ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯅꯨꯄꯤ ꯊꯝꯕꯥꯜ ꯑꯁꯦ ꯂꯝꯆꯠ ꯅꯥꯏꯗꯕꯤꯔꯣ?" ꯑꯆꯧꯕ ꯁꯥꯎꯅꯤꯡꯅ "ꯏꯃꯥ, ꯀꯔꯤꯅꯣ ꯏꯃꯥꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨꯕꯣ? ꯏꯃꯥꯕꯨ ꯉꯥꯎꯔꯕꯣ?" "ꯑꯆꯧꯕ ꯅꯈꯣꯟꯒꯗꯣ ꯀꯜꯂꯛꯀꯅꯨ. ꯑꯩꯁꯦ ꯅꯃꯥꯅꯤ. ꯈꯔ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯅ ꯆꯠꯂꯨ." "ꯅꯠꯇꯦ, ꯑꯉꯥꯡ ꯑꯁꯤ ꯀꯅꯥꯅꯣ? ꯀꯩꯗꯧꯕꯒꯤ ꯌꯨꯝꯗ ꯄꯨꯔꯛꯂꯤꯕꯅꯣ?" "ꯏꯃꯥ, ꯏꯃꯥꯅ ꯅꯁꯨ ꯎꯅꯤꯡꯉꯦ ꯍꯥꯏꯅ ꯇꯣꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯄꯨꯔꯛꯂꯤꯕꯅꯤ. ꯃꯍꯥꯛ ꯂꯩꯔꯕꯗꯤ ꯁꯥꯒꯩꯁꯤ ꯃꯨꯠꯂꯔꯣꯏ. ꯏꯃꯥꯒꯤ ꯃꯤꯄꯥꯏꯔꯝꯕ ꯋꯥꯔꯝꯕꯗꯨꯁꯨ ꯂꯣꯏꯅ ꯀꯣꯛꯑꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕꯅ ꯄꯤꯕꯥꯁꯤ ꯀꯔꯝꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕ ꯑꯃꯗꯤ ꯄꯤꯕꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯇꯝꯅꯥꯗꯤ ꯆꯥꯎꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ "ꯏꯕꯨꯡꯉꯣ, ꯃꯤꯒꯤ ꯂꯝꯖꯥ ꯃꯆꯥꯁꯤ ꯌꯣꯛꯂꯒ ꯁꯥꯒꯩ ꯀꯟꯒꯗꯕ ꯅꯠꯇꯦ. ꯏꯃꯥꯅ ꯄꯥꯝꯕꯗꯤꯅꯦ ꯁꯥꯒꯩ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯏꯗꯣ ꯑꯩ ꯄꯥꯝꯃꯤ. ꯃꯗꯨ ꯏꯆꯥꯅ ꯄꯤꯒꯗꯕꯅꯤ." "ꯏꯃꯥ, ꯌꯣꯛꯂꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ. ꯀꯔꯤꯒꯤ ꯈꯦꯟꯅꯕ ꯊꯝꯂꯤꯕꯅꯣ?" "ꯍꯩ ꯑꯄꯪꯕ, ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ. ꯁꯥꯒꯩ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯏ ꯍꯥꯏꯕꯗꯨꯒ ꯑꯌꯣꯛꯄ ꯃꯆꯥ ꯍꯥꯏꯕꯁꯤꯒ ꯈꯦꯟꯅꯩꯅꯦꯍꯦ, ꯈꯦꯟꯅꯩꯅꯦꯍꯦ." "ꯏꯃꯥ, ꯂꯥꯏꯕꯛ ꯊꯤꯕꯅ ꯅꯆꯥꯒꯤ ꯃꯤꯠꯇ ꯏꯆꯥ ꯎꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯄꯤꯕꯥꯁꯦ ꯏꯆꯥ ꯁꯛꯅ ꯑꯩꯅ ꯌꯣꯛꯂꯒ ꯅꯤꯡꯈ꯭ꯔꯦ." "ꯃꯗꯨ ꯏꯃꯥ ꯄꯥꯝꯗꯦ. ꯅꯪꯅꯦ ꯑꯊꯨꯕꯗ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ. ꯅꯪꯅ ꯅꯨꯄꯤ ꯂꯩꯇꯦ ꯍꯥꯏꯔꯁꯨꯅꯦ ꯏꯃꯥꯅ ꯐꯅꯕ ꯁꯤꯜꯂꯛꯀꯅꯤ. ꯑꯗꯨꯒꯅꯦ ꯏꯃꯥꯗ ꯁꯥꯒꯩ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯏꯗꯨ ꯄꯤꯒꯗꯕꯅꯤ. ꯊꯝꯕꯥꯜꯁꯤꯁꯨ ꯑꯗꯨꯃꯛ ꯂꯩꯖꯁꯅꯨ. ꯑꯩ ꯏꯃꯥꯕꯨ ꯆꯠꯂꯨ ꯍꯥꯏꯅꯗꯤꯅꯦ ꯇꯥꯗꯣꯏ. ꯇꯧꯕꯗꯕꯨ ꯅꯪ ꯅꯨꯄꯤ ꯑꯃ ꯊꯤꯗꯕꯗꯤ ꯌꯥꯗ꯭ꯔꯦ." "ꯏꯃꯥ, ꯏꯃꯥꯕꯨ ꯉꯥꯎꯔꯕꯣ? ꯑꯗꯨꯒꯤ ꯋꯥꯐꯝꯗꯣ ꯅꯆꯥꯏꯅ ꯌꯥꯗꯦ ꯈꯪꯅ ꯈꯪꯅ ꯀꯔꯤꯒꯤꯅꯣ ꯍꯟꯖꯤꯟ ꯁꯨꯝ ꯍꯥꯏꯕꯤꯔꯤꯁꯤꯕꯣ?" "ꯍꯩꯃꯥ, ꯍꯧꯖꯤꯛꯄꯨ ꯅꯪꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯄ ꯌꯥꯔꯤꯕ꯭ꯔꯣ? ꯌꯥꯗ꯭ꯔꯕꯁꯨ ꯍꯣꯡꯕ ꯇꯥꯕꯅꯤ. ꯅꯪ ꯈꯛꯇ ꯅꯠꯇꯦ, ꯃꯇꯥꯡ ꯃꯇꯝꯅ ꯑꯗꯨꯃꯛ ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝ ꯂꯣꯟꯕꯁꯨ ꯂꯩꯔꯤꯕ ꯉꯥꯛꯇꯅꯤ." "ꯏꯃꯥ, ꯑꯗꯨꯗꯤ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ? ꯑꯩꯁꯨ ꯃꯇꯥꯡ ꯃꯇꯝꯅ ꯏꯆꯥꯁꯦ ꯌꯣꯛꯂꯤꯕꯅꯤ. ꯑꯄꯣꯛꯄ ꯏꯆꯥ ꯈꯛꯅ ꯏꯆꯥꯔꯣ? ꯄꯣꯛꯇ꯭ꯔꯕꯁꯨ ꯃꯍꯥꯛ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥꯅꯤ." "ꯐꯔꯦ ꯐꯔꯦ, ꯅꯪꯒꯤ ꯋꯥꯈꯜꯅꯅꯦ ꯑꯗꯨ ꯌꯧꯔꯕꯗꯤ ꯉꯁꯤꯗꯒꯤꯅꯦ ꯃꯃꯥ ꯃꯆꯥ ꯑꯣꯏꯕꯒꯤ ꯃꯔꯤ ꯄꯨꯝꯕ ꯇꯠꯂꯕꯅꯤ. ꯆꯥꯛꯈꯨꯝꯁꯨꯅꯦ ꯉꯁꯤꯗꯒꯤ ꯇꯣꯉꯥꯜꯂꯗꯕꯅꯤ." "ꯀꯩꯅꯣ ꯏꯃꯥ, ꯏꯃꯥꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯈꯣꯏ 6 ꯂꯩꯕ ꯌꯨꯝꯁꯤꯗ ꯀꯔꯤꯒꯤ ꯆꯥꯛꯈꯨꯝ 2 ꯊꯣꯛꯀꯗꯣꯔꯤꯕꯅꯣ? ꯃꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ. ꯅꯈꯣꯏꯁꯨ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕ ꯉꯥꯛꯇ ꯇꯧꯕ ꯅꯠꯇ꯭ꯔꯣ? ꯉꯁꯤꯗꯒꯤ ꯅꯅꯤꯡꯇꯝꯅ ꯇꯧ. ꯑꯩꯗꯤ ꯑꯄꯣꯛꯇꯕ ꯅꯆꯥꯁꯤꯒꯅꯦ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏ." ꯇꯝꯅ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯆꯧꯕ ꯑꯃꯗꯤ ꯊꯝꯕꯥꯜ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗꯦ꯫ ꯄꯤꯕꯥ ꯄꯤꯛꯂꯤꯕ ꯑꯣꯏꯕꯅ ꯈꯟꯅꯩ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯃꯍꯥꯛꯀꯤ ꯃꯔꯝꯒꯤꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯃꯥꯒꯤ ꯐꯤꯖꯤꯗ ꯄꯥꯏꯗꯨꯅ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯂꯩ꯫ ꯑꯆꯧꯕꯅ ꯐꯅ ꯃꯃꯥꯕꯨ ꯊꯦꯝꯖꯤꯜꯂꯕꯁꯨ ꯇꯝꯅ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯥꯅꯕ ꯇꯥꯔꯝꯃꯤ꯫ ꯄꯤꯕꯥ ꯃꯍꯥꯛꯅꯒ ꯄꯤꯛꯂꯤꯕ ꯑꯣꯏꯕꯒ ꯈꯟꯅꯩ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯃꯍꯥꯛꯀꯤ ꯃꯔꯝꯒꯤꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯃꯁꯧ ꯆꯤꯡꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯅꯤ꯫ ꯑꯆꯧꯕ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯛꯏ꯫ "ꯇꯥꯔꯤꯕ꯭ꯔꯥ ꯅꯨꯄꯤ? ꯊꯝꯕꯥꯜ." "ꯇꯥꯔꯦ ꯇꯥꯔꯦ, ꯊꯣꯛꯂꯛꯑꯦ ꯃꯣꯏ ꯇꯥꯆꯧ." "ꯃꯣꯏ ꯇꯥꯆꯧ ꯍꯟꯕꯤꯔꯦꯗꯅ?" "ꯏꯆꯥ ꯄꯤꯕꯥꯗꯤ ꯎꯗꯦ. ꯃꯥꯕꯨ ꯀꯗꯥꯏ ꯂꯩꯈꯤꯒꯦ?" "ꯃꯅꯤꯡꯗ ꯏꯔꯨꯂꯨꯖꯍꯧꯏ." "ꯍꯩꯃꯥ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯑꯉꯥꯡꯗꯣ ꯏꯔꯨꯖꯔꯕꯗꯤ ꯅꯥꯕ ꯇꯥꯔꯦꯅꯦ." "ꯁꯥꯟꯅꯕ ꯊꯣꯛꯂꯨꯕꯅꯤ. ꯑꯗꯨꯗ ꯍꯜꯂꯛꯄꯗ ꯃꯁꯥꯗꯣ ꯂꯣꯏꯅ ꯃꯣꯠꯂꯦ. ꯑꯩꯅ ꯈꯣꯡꯈꯨꯠꯇꯃꯛ ꯍꯥꯝꯃꯨ ꯑꯗꯨꯒ ꯅꯥꯄꯤ ꯍꯣꯡꯉꯣꯅ ꯍꯥꯏꯕꯅꯤ. ꯃꯥꯅ ꯏꯔꯨꯂꯨꯖꯊꯣꯛꯀꯦ ꯃꯁꯥꯗꯣ ꯍꯩꯅꯗꯦꯅ ꯅꯤꯡꯉꯥꯏ ꯇꯧꯃꯟꯗꯅ ꯑꯩꯁꯨ ꯂꯨꯖꯍꯜꯂꯕꯅꯤ." "ꯐꯔꯦ ꯐꯔꯦ, ꯃꯁꯤ ꯄꯨꯁꯤꯜꯂꯨ. ꯏꯆꯥꯅ ꯌꯦꯟ ꯆꯥꯅꯤꯡꯉꯦ ꯍꯥꯏꯃꯟꯕꯗꯨꯗꯅꯦ ꯁꯦꯜ ꯐꯪꯂꯤꯉꯩꯁꯤꯗ ꯄꯤꯖꯔꯒꯦ ꯂꯩꯔꯕꯅꯤ." ꯄꯤꯕꯥ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ ꯃꯪꯒꯣꯜꯗ ꯊꯣꯔꯛꯏ꯫ ꯃꯄꯥꯕꯨꯡ ꯍꯜꯂꯛꯂꯝꯕꯗꯨꯗ ꯍꯔꯥꯎꯅ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ "ꯕꯥꯕꯥ, ꯑꯩꯒꯤ ꯉꯥꯃꯣꯛꯇꯤ ꯀꯗꯥꯏ?" "ꯍꯩꯃꯥ, ꯏꯄꯥꯗꯤ ꯏꯆꯥꯒꯤ ꯉꯥꯃꯣꯛ ꯂꯩꯔꯛꯄ ꯀꯥꯎꯔꯦꯗꯅ." ꯄꯤꯕꯥ ꯄꯥꯏꯊꯣꯛꯇꯨꯅ ꯐꯝꯂꯒ ꯂꯩ꯫ ꯃꯇꯧꯗꯨꯗ ꯑꯆꯧꯕ ꯑꯃꯗꯤ ꯊꯝꯕꯥꯜ ꯌꯦꯡꯅꯗꯨꯅ ꯅꯣꯛꯏ꯫ ꯑꯆꯧꯕ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯍꯟꯗꯨꯅ "ꯏꯆꯥꯒꯤꯕꯨ ꯄꯥꯕ ꯅꯣꯡꯃꯗ ꯉꯥꯃꯣꯛ ꯂꯩꯔꯛꯈꯤꯗꯕ ꯌꯥꯎꯕ꯭ꯔꯅꯦ? ꯁꯤꯁꯦ ꯏꯆꯥꯒꯤ ꯉꯥꯃꯣꯛ ꯍꯥꯏꯕꯗꯣ ꯁꯤ ꯂꯩꯔꯦꯅꯦ."
ꯄꯤꯕ ꯃꯄꯥꯅ ꯄꯤꯔꯛꯂꯤꯕ ꯂꯧꯏ ꯑꯆꯧꯕꯅ ꯏꯆꯥꯅ ꯄꯥꯕꯗ ꯌꯦꯟ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯊꯣꯡꯅꯗꯣꯏꯅꯤꯅꯦ ꯄꯥꯕꯅ ꯂꯩꯔꯛꯂꯕꯅꯤ ꯑꯁꯦꯡꯕꯔꯣ ꯄꯥꯕ ꯍꯣꯔꯦꯟ ꯏꯆꯥ ꯆꯥꯛ ꯃꯌꯥꯝ ꯆꯥꯒꯗꯧꯕꯅꯤꯀꯣ ꯆꯥꯛꯅꯦ ꯃꯌꯥꯝ ꯆꯥꯗꯣꯏꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯃꯁꯥꯗꯨꯅ ꯃꯥꯅ ꯆꯥꯒꯗꯕ ꯆꯥꯡꯗꯨ ꯇꯝꯂꯤ ꯁꯤꯈꯩ ꯆꯥꯗꯣꯏꯅꯤ ꯄꯥꯕ ꯑꯆꯧꯕ ꯅꯣꯛꯇꯨꯅ ꯍꯩꯁ ꯑꯗꯨꯗꯤ ꯏꯆꯥꯁꯤ ꯃꯁꯥ ꯌꯥꯝ ꯀꯜꯂꯅꯤ ꯑꯩꯗꯤ ꯃꯁꯥ ꯌꯥꯝ ꯀꯟꯗꯣꯏꯅꯤ ꯄꯥꯕ ꯅꯨꯃꯤꯠꯇꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯑꯆꯧꯕꯁꯨ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯄꯤꯕ ꯁꯨꯃꯥꯡ ꯑꯗꯨꯗ ꯁꯥꯟꯅꯗꯨꯅ ꯂꯩ ꯊꯝꯕꯥꯜꯁꯨ ꯏꯃꯨꯡꯗ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯇꯝꯅ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯆꯪꯉꯛꯇꯨꯅ ꯃꯪꯒꯣꯜꯒꯤ ꯗꯥꯔꯤꯗꯨꯗ ꯐꯝꯊꯩ ꯄꯤꯕ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯕꯣꯛ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯑꯩꯒꯤ ꯉꯥꯃꯣꯛ ꯂꯩꯔꯛꯄ꯭ꯔꯣ ꯇꯝꯅ ꯄꯤꯕꯥꯗ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯌꯦꯡꯂꯛꯇꯨꯅ ꯍꯦ ꯀꯔꯤꯒꯤ ꯕꯣꯛ ꯍꯥ ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯅꯕꯣꯛꯅꯤꯗꯤ ꯀꯅꯥꯅ ꯍꯥꯏ ꯏꯃꯥꯒ ꯄꯥꯕꯒꯅ ꯍꯥꯏ ꯑꯩꯁꯦ ꯅꯪꯒꯤ ꯅꯕꯣꯛ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯑꯕꯣꯛ ꯀꯧꯔꯛꯀꯅꯨ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯕꯣꯛ ꯍꯩꯃꯥ ꯃꯁꯤ ꯍꯥꯏꯕ ꯏꯟꯗꯤꯅꯦ ꯑꯩꯁꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯑꯩꯉꯣꯟꯗ ꯑꯕꯣꯛ ꯀꯧꯔꯛꯀꯅꯨꯅ ꯍꯥꯏꯔꯤꯕꯗꯣ ꯍꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯕꯥꯒꯤ ꯃꯅꯥꯗꯨ ꯂꯩꯔꯝꯃꯤ ꯄꯤꯕꯥ ꯅꯥꯔꯗꯨꯅ ꯕꯣꯛ ꯅꯥꯏ ꯑꯩꯒꯤ ꯅꯥ ꯂꯩꯕꯤꯒꯅꯨ ꯕꯣꯛ ꯑꯩꯅ ꯑꯕꯣꯛ ꯀꯧꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯂꯝꯖꯥ ꯃꯆꯥ ꯃꯄꯥꯟꯗ ꯃꯆꯥꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯊꯝꯕꯥꯜ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯏ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥ ꯐꯨꯔꯝꯕꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯑꯉꯥꯡꯅ ꯐꯨꯕꯤꯔꯤꯁꯤꯕꯣ ꯍꯩ ꯅꯆꯥꯅꯤꯅ ꯑꯃ ꯌꯣꯛꯂꯤꯕꯗꯣ ꯆꯞ ꯃꯥꯟꯅꯩꯅꯦ ꯀꯩꯕ ꯈꯪꯈꯤꯗ꯭ꯔꯦ ꯑꯅꯝ ꯌꯥꯝ ꯀꯜꯂꯤꯅꯦ ꯐꯅ ꯑꯉꯥꯡꯅ ꯂꯥꯟꯕ ꯑꯣꯏꯔꯕꯁꯨ ꯇꯞꯅ ꯏꯪꯅ ꯍꯥꯏꯕꯤꯕ ꯀꯩꯗꯧꯒꯦ ꯏꯃꯥ ꯍꯩ ꯏꯪ ꯇꯞꯆꯕꯤꯌꯥ ꯏꯪ ꯇꯞꯃꯟꯗꯅ ꯏꯕꯦꯝꯃ ꯅꯪꯁꯦ ꯅꯆꯥ ꯌꯥꯎꯗ꯭ꯔꯕ ꯈꯪꯗꯦꯅꯦ ꯅꯪꯁꯦ ꯂꯩꯗ ꯍꯥꯏꯔꯁꯨ ꯆꯤꯟꯅꯗꯕꯤ ꯂꯩꯅꯦ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯁꯦ ꯏꯆꯥ ꯅꯨꯄꯥꯁꯦ ꯎꯔꯨ ꯍꯦꯛ ꯂꯩꯗꯅ ꯊꯝꯕ ꯉꯝꯃꯤꯗꯀꯣ ꯅꯪꯁꯦ ꯇꯁꯦꯡꯅ ꯊꯝꯕꯥꯜ ꯃꯅꯦꯝꯗ ꯋꯥ ꯍꯪꯒꯠꯇꯨꯅ ꯅꯣꯡꯃꯇ ꯉꯥꯡꯕ ꯉꯝꯖꯗꯦ ꯊꯝꯕꯥꯜꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯄ ꯃꯤ ꯈꯨꯗꯤꯡꯅ ꯇꯨꯍꯠꯄꯤꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯕꯅ ꯃꯍꯥꯛ ꯃꯤ ꯑꯃꯗꯒꯤ ꯁꯤꯟꯊꯛꯇ ꯈꯨꯝꯂꯨꯕ ꯉꯝꯗꯦ ꯅꯣꯡꯃꯇ ꯅꯣꯛꯄꯗ ꯃꯅꯤꯡ ꯇꯝꯅ ꯅꯣꯛꯄ ꯐꯪꯖꯔꯛꯇ꯭ꯔꯤꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯆꯧꯕ ꯊꯝꯕꯥꯜ ꯑꯃꯗꯤ ꯄꯤꯕꯥ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯤ ꯄꯤꯕꯥ ꯃꯃꯥꯅ ꯃꯄꯥꯕꯨꯡꯗ ꯇꯝꯊꯣꯛꯀꯅꯨ ꯍꯥꯏꯕꯗꯒꯤ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯤ ꯑꯗꯨꯕꯨ ꯄꯤꯕꯥ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯕꯥꯕꯥ ꯑꯩꯈꯣꯏ ꯑꯕꯣꯛꯁꯦ ꯀꯩꯒꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯗ꯭ꯔꯤꯅꯣ ꯑꯕꯣꯛꯁꯤ ꯁꯥꯎꯔꯤꯔꯣ ꯑꯆꯧꯕ ꯆꯥꯛ ꯆꯥꯔꯝꯂꯤꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯃꯆꯥꯗ ꯌꯦꯡꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯄꯤꯕꯥ ꯑꯕꯣꯛꯒ ꯑꯩꯈꯣꯏꯒ ꯁꯥꯎꯅꯕ ꯅꯠꯇꯦ ꯑꯕꯣꯛꯅ ꯏꯁꯨꯁꯦ ꯃꯕꯣꯛꯄꯨ ꯀꯌꯥꯝ ꯅꯨꯡꯁꯤꯗꯦꯗꯣ ꯌꯦꯡꯊꯣꯛꯂꯤꯕꯅꯤ ꯑꯩꯗꯤ ꯑꯕꯣꯛꯄꯨ ꯃꯌꯥꯝ ꯅꯨꯡꯁꯤꯅ ꯑꯕꯣꯛꯇꯅꯦ ꯆꯤꯟ ꯈꯨꯝꯕ ꯌꯥꯗꯦ ꯑꯕꯣꯛꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ ꯑꯕꯣꯛꯅ ꯏꯆꯥꯗꯅꯦ ꯉꯥꯡꯆꯩ ꯇꯧꯔꯕꯁꯨ ꯏꯆꯥꯅ ꯑꯕꯣꯛꯇ ꯅꯨꯡꯁꯤꯅ ꯇꯧꯔꯤꯈꯩ ꯑꯕꯣꯛꯅ ꯁꯥꯎꯔꯤꯕꯁꯦ ꯂꯣꯏꯅ ꯐꯗꯣꯏꯅꯤ ꯕꯥꯕꯥ ꯑꯩ ꯑꯕꯣꯛꯁꯦ ꯂꯨꯅ ꯇꯧꯗꯣꯏꯅꯤ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯆꯥꯎꯔꯀꯥꯟꯗ ꯑꯕꯣꯛꯅꯦ ꯑꯗꯒꯤ ꯏꯃꯥ ꯄꯥꯕ ꯂꯣꯏꯅ ꯅꯨꯡꯉꯥꯏꯅ ꯊꯝꯅꯤ ꯄꯥꯕ ꯑꯩꯗꯤ ꯑꯕꯣꯛꯀ ꯏꯃꯥꯒ ꯄꯥꯕꯒꯁꯦ ꯃꯌꯥꯝ ꯅꯨꯡꯁꯤ ꯑꯆꯧꯕ ꯑꯃꯗꯤ ꯊꯝꯕꯥꯜ ꯃꯆꯥꯗꯒꯤ ꯅꯣꯡꯃꯇ ꯇꯥꯒꯅꯤ ꯈꯜꯂꯨꯗꯕ ꯋꯥꯍꯩ ꯑꯁꯤ ꯄꯤꯛꯂꯤ ꯃꯆꯥ ꯑꯁꯤꯅ ꯍꯥꯏꯔꯛꯄꯗ ꯃꯊꯃꯣꯏ ꯑꯗꯨ ꯄꯦꯟꯖꯔꯝꯃꯤ ꯌꯣꯛꯆꯔꯕꯁꯨ ꯅꯣꯡꯃꯇ ꯑꯌꯣꯛꯄꯅꯤ ꯈꯜꯂꯨꯗꯦ ꯃꯁꯥꯃꯛꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯒꯨꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ ꯃꯆꯥꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯈꯨꯗꯤꯡ ꯄꯤꯖꯔꯝꯃꯤ ꯑꯋꯥꯠꯄ ꯑꯃꯇ ꯍꯦꯛ ꯊꯝꯂꯝꯗꯦ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯂꯦꯞꯄ ꯂꯩꯇ ꯆꯠꯄꯅ ꯊꯕꯨꯡ ꯀꯌꯥ ꯑꯃ ꯃꯊꯪ ꯃꯊꯪ ꯍꯧꯈꯤ ꯈꯪꯍꯧꯗꯦ ꯆꯍꯤ 2-3 ꯍꯧꯖꯤꯟꯈꯤꯕ ꯍꯧꯖꯤꯛꯇꯤ ꯄꯤꯕꯥꯁꯨ ꯆꯍꯤ 10 ꯁꯨꯔꯛꯂꯦ ꯑꯁꯤꯐꯥꯎ ꯇꯝꯅ ꯁꯥꯎꯕ ꯍꯜꯂꯝꯗꯦ ꯃꯆꯥ ꯃꯃꯧꯁꯨ ꯃꯥꯒꯤ ꯃꯇꯧꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯇꯝꯅ ꯃꯁꯥꯗꯣ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯂꯝꯗꯦ ꯅꯨꯡꯁꯥ ꯁꯥꯏ ꯍꯥꯏꯗꯨꯅ ꯁꯪꯒꯣꯏꯗ ꯆꯠꯇꯨꯅ ꯀꯧꯅꯥꯐꯛ ꯑꯃ ꯊꯥꯗꯨꯅ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ ꯃꯥꯒ ꯍꯦꯛ ꯄꯨꯟꯖꯕ ꯁꯅꯥꯍꯟꯕꯤꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯍꯩꯃꯥ ꯇꯝꯅ ꯅꯪꯗꯤ ꯁꯪꯒꯣꯏꯁꯤꯗ ꯑꯣꯏꯅ ꯍꯤꯞꯄꯕꯣ ꯁꯅꯥꯍꯟꯕꯤ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ ꯂꯥꯛꯑꯣ ꯐꯤꯗꯥꯒ ꯌꯥꯎꯗ꯭ꯔꯦ ꯐꯛꯁꯤꯗ ꯑꯣꯏꯅ ꯐꯝꯊꯔꯛꯑꯣ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯉꯔꯥꯡ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯇꯕꯗꯨꯗꯅꯦ ꯍꯪꯕ ꯂꯥꯛꯏꯅꯤ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯀꯣꯛꯁꯨ ꯏꯔꯨꯝ ꯂꯨꯝꯃꯤ ꯅꯨꯡꯁꯥꯒ ꯁꯥꯕꯁꯤꯗ ꯏꯃꯨꯡꯗ ꯂꯩꯕꯗꯣ ꯉꯝꯗ꯭ꯔꯗꯅ ꯁꯪꯒꯣꯏꯁꯤꯗ ꯉꯥꯏꯍꯥꯛꯇꯤ ꯏꯁꯥꯁꯦ ꯏꯪꯊꯍꯟꯒꯦꯅ ꯊꯣꯛꯂꯛꯏꯕꯅꯤ ꯑꯗꯨꯗꯤ ꯃꯥꯏꯕꯔ ꯀꯔꯤꯅꯣꯃ ꯇꯥꯟꯅꯅꯕ ꯇꯧꯗꯅ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯒ ꯑꯅꯥꯕ ꯍꯥꯏꯕꯁꯤꯗꯤ ꯇꯣꯏꯔꯛꯂꯗꯧꯅꯤ ꯑꯗꯨꯅ ꯍꯦꯛ ꯏꯁꯥ ꯉꯝꯗꯦ ꯍꯥꯏꯕꯒꯅꯦ ꯌꯦꯡꯊꯣꯛꯍꯧꯕꯅ ꯐꯩꯀꯣ
ꯑꯩꯁꯨ ꯌꯦꯟꯊꯣꯛꯀꯦ ꯈꯜꯂꯝꯂꯤꯕꯅꯤ ꯑꯗꯨꯗ ꯑꯩꯅ ꯅꯥꯔꯒ ꯂꯩꯔꯕꯅꯤꯅ ꯀꯅꯥꯅ ꯆꯠꯇꯨꯅ ꯃꯥꯏꯕ ꯀꯧꯔꯨꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯔꯦ ꯍꯩꯃꯥ ꯑꯗꯨꯒꯤꯕꯨ ꯏꯆꯥ ꯄꯣꯛꯂꯤꯕꯁꯦ ꯃꯁꯤꯒꯤꯗꯃꯛꯇꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯏꯆꯦꯅ ꯑꯆꯧꯕꯗ ꯁꯥꯎꯗꯨꯅ ꯂꯩꯈꯤꯗꯣꯏꯅꯣꯅꯦ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨꯁꯨ ꯂꯥꯜꯂꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯃꯣꯏꯒꯤ ꯋꯥꯁꯦ ꯄꯨꯁꯤꯜꯂꯛꯀꯅꯨꯗ ꯑꯩ ꯅꯥꯔꯕꯁꯨ ꯏꯗꯣꯝ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯖꯔꯒꯦ ꯇꯝꯅ ꯑꯗꯨꯅ ꯌꯥꯔꯣꯏꯀꯣ ꯑꯩꯒꯤ ꯋꯥꯗꯤ ꯄꯨꯟꯅ ꯅꯨꯡꯁꯤꯅ ꯂꯩꯔꯨꯁꯤ ꯂꯩꯔꯤ ꯅꯁꯨ ꯅꯨꯄꯥ ꯄꯤꯕꯥꯁꯦ ꯂꯩꯀꯥꯏ ꯈꯨꯜꯅ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯌꯣꯛꯂꯕꯁꯨ ꯅꯁꯨ ꯅꯨꯄꯥꯁꯦ ꯑꯣꯟꯊꯣꯛꯅ ꯃꯔꯝ ꯃꯣꯛꯈ꯭ꯔꯦ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯤꯒꯤ ꯑꯋꯥꯕ ꯌꯥꯝꯅ ꯎꯏ ꯉꯥꯎꯁꯤꯟꯅꯗꯤ ꯍꯥꯏꯕ ꯑꯣꯟꯊꯣꯛꯅ ꯏꯟꯈ꯭ꯔꯦ ꯑꯗꯨꯅ ꯅꯁꯨ ꯅꯨꯄꯥꯁꯤꯗ ꯅꯪꯅ ꯁꯥꯎꯅꯤꯡꯂꯤꯕꯗꯣ ꯐꯔꯣ ꯑꯄꯣꯛꯄ ꯏꯆꯥ ꯈꯛꯅ ꯏꯆꯥ ꯅꯠꯇꯦꯀꯣ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯏꯃꯥ ꯄꯥꯕꯥ ꯍꯥꯏꯅ ꯀꯧꯕ ꯐꯪꯖꯗ꯭ꯔꯕ ꯀꯌꯥꯕꯨ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅ ꯌꯣꯛꯄꯤꯕꯁꯦ ꯃꯁꯤꯅꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯃꯈꯣꯏꯕꯨ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯂꯕꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯝꯊꯤꯔꯗ꯭ꯔꯣ ꯁꯥ ꯐꯥꯎꯕ ꯃꯆꯥ ꯅꯨꯡꯁꯤ ꯈꯪꯂꯤꯕꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯣꯏꯔꯦ ꯀꯔꯤꯁꯨ ꯄꯥꯝꯗ꯭ꯔꯦ ꯃꯈꯣꯏꯅ ꯐꯩ ꯄꯥꯝꯃꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯖꯈ꯭ꯔꯁꯅꯨ ꯇꯝꯅ ꯃꯁꯤꯗ ꯅꯪꯅ ꯀꯔꯤꯝꯇ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦꯀꯣ ꯅꯁꯨ ꯅꯨꯄꯥꯁꯦ ꯅꯪꯒꯤ ꯁꯥꯒꯩꯒꯤ ꯑꯇꯥꯡꯕ ꯂꯟꯅꯤ ꯅꯁꯨ ꯅꯨꯄꯥꯕꯨ ꯃꯤꯔꯥꯏꯒꯅꯨ ꯃꯤꯑꯣꯏ ꯃꯄꯣꯛꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯍꯤꯡꯂꯤꯉꯩ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕꯗꯨꯅꯤ ꯃꯔꯨꯗꯤ ꯇꯝꯅ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩ ꯁꯅꯥꯍꯟꯕꯤꯅ ꯐꯔꯦ ꯅꯪꯁꯨꯅꯦ ꯅꯥꯕ ꯊꯨꯅ ꯐꯔꯣꯀꯣ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯁꯅꯥꯍꯟꯕꯤꯁꯨ ꯆꯠꯈ꯭ꯔꯦ ꯅꯣꯡ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯇꯝꯅ ꯃꯁꯥꯗꯨ ꯌꯥꯝꯅ ꯉꯝꯂꯝꯗꯦ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯕꯅ ꯃꯁꯥꯗꯨ ꯍꯦꯟꯅ ꯁꯣꯟꯊꯔꯝꯃꯤ ꯇꯝꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯛ ꯊꯥꯗꯨꯅ ꯐꯝꯂꯒ ꯂꯩ ꯊꯝꯕꯥꯜꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛ ꯊꯤꯟꯕ ꯆꯠꯈꯤꯕ ꯃꯇꯥꯡꯅꯤ ꯇꯝꯅ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯔꯝꯃꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯃꯍꯥꯛ ꯂꯩ ꯄꯤꯕꯥ ꯁꯥꯟꯅꯕ ꯆꯠꯅꯕꯅꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ ꯃꯕꯣꯛꯀꯤ ꯃꯇꯧꯗꯨꯗ ꯕꯣ ꯕꯣ ꯀꯩꯗꯧꯔꯒꯦ ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯛꯀꯦ ꯍꯣꯏ ꯕꯣ ꯑꯩ ꯏꯁꯤꯡ ꯂꯧꯊꯣꯛꯀꯦ ꯄꯤꯕꯥ ꯏꯃꯨꯡꯗꯒꯤ ꯏꯁꯤꯡ ꯂꯧꯊꯣꯛꯂꯨꯗꯨꯅ ꯃꯕꯣꯛꯇ ꯄꯤꯊꯛꯏ ꯏꯆꯦꯕꯣ ꯏꯁꯤꯡꯁꯤ ꯊꯛꯆꯤꯜꯂꯨ ꯇꯝꯅ ꯃꯁꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯏꯁꯤꯡ ꯈꯔ ꯊꯣꯝꯖꯩ ꯄꯤꯕꯥ ꯃꯕꯣꯛꯅ ꯇꯧꯔꯤꯕꯗꯨ ꯃꯥꯁꯨ ꯃꯇꯧ ꯇꯝꯗꯨꯅ ꯃꯕꯣꯛꯀꯤ ꯃꯀꯣꯛꯇ ꯏꯁꯤꯡ ꯊꯣꯝꯕꯤ ꯇꯝꯅ ꯃꯁꯨ ꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯃꯁꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯕꯣ ꯐꯔꯕꯣ ꯏꯁꯥ ꯉꯝꯗ꯭ꯔꯤꯔꯣ ꯇꯝꯅ ꯍꯥꯏꯅ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯃꯤ ꯑꯗꯨꯗꯤ ꯕꯣ ꯏꯃꯨꯡꯗ ꯄꯣꯊꯥꯔꯨ ꯂꯥꯛꯑꯣ ꯌꯥꯔꯦ ꯁꯤꯗ ꯁꯨꯝ ꯐꯝꯂꯒꯦ ꯅꯪ ꯁꯥꯟꯅꯕ ꯆꯠꯇꯨ ꯑꯣꯏꯔꯗꯤ ꯁꯥꯟꯅꯔꯨꯔꯣ ꯑꯕꯣꯛ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯆꯠꯂꯣ ꯄꯤꯕꯥ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯗ ꯁꯥꯟꯅꯕꯗꯨ ꯑꯃꯨꯛ ꯆꯠꯈꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯑꯆꯧꯕꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯄꯤꯕꯥ ꯃꯄꯥꯕꯨꯡꯗ ꯃꯕꯣꯛꯀꯤ ꯄꯥꯎꯗꯨ ꯇꯝꯂꯝꯃꯤ ꯄꯤꯕꯥ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯅꯨꯄꯤ ꯅꯪꯕꯨ ꯏꯃꯥ ꯃꯁꯥ ꯉꯝꯗꯦꯁꯤ ꯈꯪꯗꯕ꯭ꯔꯣ ꯑꯩꯗꯤ ꯈꯪꯗꯦ ꯃꯣꯏ ꯇꯥꯆꯧ ꯐꯔꯦ ꯂꯥꯛꯑꯣ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯒ ꯄꯨꯟꯅ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯇꯝꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯅꯤ ꯃꯆꯥ ꯃꯨꯡꯅ ꯆꯪꯂꯛꯄꯗꯨꯗ ꯏꯉꯛꯉꯛꯅ ꯌꯦꯡꯂꯒ ꯂꯩ ꯑꯆꯧꯕ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥ ꯏꯁꯥ ꯉꯝꯗꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯄ ꯀꯩꯗꯧꯒꯦ ꯑꯩ ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦ ꯅꯈꯣꯏ ꯅꯁꯥꯒꯤ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯏꯃꯥ ꯅꯆꯥ ꯅꯃꯧꯗꯕꯨ ꯑꯗꯨ ꯀꯨꯏꯅ ꯀꯔꯤꯒꯤ ꯁꯥꯎꯔꯤꯅꯣ ꯅꯆꯥ ꯂꯥꯜꯂꯤꯁꯤꯃ ꯏꯃꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯈꯪꯗꯦ ꯅꯁꯨ ꯅꯨꯄꯥꯅ ꯍꯥꯏꯔꯛꯂꯀꯥꯟꯗ ꯈꯪꯉꯤ ꯑꯩ ꯑꯃꯥꯏꯕ ꯀꯧꯔꯨꯒꯦ ꯏꯃꯥ ꯅꯥꯕ ꯌꯥꯗꯦ ꯇꯝꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯨꯡꯒꯨꯝꯅ ꯀꯜꯂꯨꯔꯕ ꯊꯃꯣꯏ ꯑꯗꯨ ꯉꯁꯤꯗꯤ ꯂꯩꯅꯥꯗꯒꯤ ꯍꯦꯟꯅ ꯊꯣꯛꯂꯛꯄꯒꯨꯝ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯑꯆꯧꯕ ꯏꯃꯥ ꯉꯁꯤꯗꯤ ꯈꯪꯂꯦ ꯏꯆꯥ ꯏꯃꯧꯒꯤ ꯃꯃꯥꯡꯗ ꯏꯃꯥ ꯃꯥꯏꯊꯤꯔꯦ ꯅꯃꯥ ꯑꯩꯁꯦ ꯑꯁꯨꯛ ꯌꯧꯅ ꯐꯠꯇꯕ ꯑꯣꯏꯔꯦꯀꯣ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯅꯆꯥ ꯑꯩꯈꯣꯏꯗ ꯏꯃꯥꯅ ꯇꯥꯛꯄꯤꯗꯅ ꯀꯅꯥꯅ ꯇꯥꯛꯄꯤꯒꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯆꯨꯝꯃꯤ ꯅꯆꯥꯅ ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯗꯨꯅ ꯅꯆꯥꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯃꯗꯨꯅꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯏꯃꯥꯅ ꯀꯔꯤꯒꯤ ꯋꯥꯔꯧꯒꯅꯤ ꯏꯆꯥꯗ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯊꯝꯕꯥꯜꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ ꯃꯍꯥꯛ ꯂꯩꯕꯅ ꯌꯨꯝ ꯑꯁꯤꯕꯨ ꯆꯦꯛꯁꯤꯟ ꯈꯣꯏꯖꯤꯟꯅ ꯄꯥꯜꯂꯤꯕꯅꯤ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯥꯗ ꯅꯪꯕꯨ ꯋꯥꯔꯧꯕꯔꯣ 이만이 뭐고 티나 떠오버도 이마 소익시 비마 이마 소익시 이마 나모 그리수 칸디 나시다기디
Ima, nasa namo amadi nasubu na konbiduna leibiyu ko ima. Tamna masudi yengduna. Aboki isu thoiba. Abok pongkilawo. Abok konkilam. Isudi sagay asiki asang mamayra. Abok na buksil piklubana. Asuk nungsikraba isuse miray rui. Asawa, isa na haiba sumi. Ayoko isa su isa na haiba do. Asumani. Miyoy bagi punsida. Minungsiga loinaduna satrabani. Miya do. Hinglubagi kari kanari. Aigi isu thoiba sinane. Ngasidi sagay asingakli. Ay isa imaw isubu amok hanam irayraroy.